Busando, Jawana Mapika Lakpado Yanglaga, Kaisatawa was Sadana, Makatari. Aigi, Hivum Topo Singdi, Nangunda Hai, Sinari. Sigi Makadi, a Tambo in the Torkani. Aikanano Habisi, Nanga Kandramal. Aingonda, Awat Pomataliti. Seltom, me, Sangapanga. Aduna Nangso, Aina Haisi, Munatarga. Sina Pai Hibado, Toro. Sidaki Hena, Ainawanda, Wangangi, Gangsangangu. Jawsu itap chapte minung sikhangi hungangi mini haiza bagiwan henjalakwaga diyaba nate ati basana wairabadi saru phangi haina baduni tab ograga hari hai nawalodi nang nei gi chanupi amadi ai mung manungbu karamna thirakono haibadi ai khangdi khangsu khangndi adubu nahakumba nasagi wakal khanta bangamdaba nakok yawdaba migane ai kuina wangangna busapamni nange dugumba lamchattunani Taibang Sima Mapu Magna, Nanguya Duna, Nachabu Kaina Libido. Aduk Nako Yaudaba, Aduk Wakal Pipa. Yare, Lintu Picro. Busando, Jawagi Wangang to the sounding crane. Manaming on the Karingaki Habitudi Kapulaga, meaning Anglapatuda, Ninsing Laga heading. Nanga Hikam the job. I got Hanabada, Nankari Suidi, Karisunati. Jawso Adum Kumlay. Nangi meeting the Nanga Bukari when you know Hibidi, Aina Nana Rubagi Matotadi. Maru City, Aina Isagi Dama, Kadai Powato Bungambagi Hibiduni. Isagi Dama, Ayato Bungam the Blati. Aduga, Maduga Chapmanana, Aigi Sanasu, Abukadayung, Kanbagi Hibisi, Akangi. Ipa Isagi Marida, Nangumana Changmangabanati, Simadi, Nangmuna Kanjilo. Busando, sounding Busum Hilly. No Matamasase, internally Bangam Drabanina, BP Su Pazana Wang Labani. BP Wang Labanina, sounding Buso, control Gamdri. Adugi Sumatakta, Handaksi, Angaubugi, Mungumato, Wakal Kanta Bangam the Bagi, Pibam Mayok Salapusida so, problem at your womani. Maha Kangok than a Jangsilaga, Jawbugi Monk Sambamili. Jawso, Natunaba, Panakana Honari. Ahal Tangu the Anido, Pibamamada, Mangol to the Namnarakani. Makol the Taraduna, Bimola Sentorakani. Bimolado, Aniduna Torum Libamato Dubada, Pakat Kituna Lauri. Haima, Kaino to Biram Libasibo, As Kainone. Busandu interrogly, Busando, Bimola Selabudi, Ando Kiduna, Jawbudhari. Nang, a pabadi soy ur. Hibirisinator. See Haram Laga, Busandoyam Sauna, Mapamaduda Kijakri. Bimolana, Mapure Badahangli. Kaino, Kari Henry Notoribo. Kangdida, Ango Pisibo, Ontopa. Say it and Kai Hinzilla, Matam Sida, Pakang Machado Namo, Namnaru Netoris. Ontomaton Zakri and missing sen. Ho Adububa, Karigino Haiba, Maramama de Lam Ganidana. Jawado, a single Madame Dudi, Magi Luina be the Gilolagli. Madu Hek Hirubada, Magi Luina be a city, Anaba Moirani, Adunamag, Ontoglagahari. Mapam Marang Kangba, me Natera Mamma. Kangde Maranga. Laga Kanabhori. Masali Kidabuda, Mukuk Saklava Kandi. Hoini, Adubukari, Harino Mimapa. Karimatanati, Matomona Mamata Kandi. Adum Jangsilagane, Maxam Pirapani. Karino Neharisibo, Mauramani, Adunani. Mani, Adunani. Pare, get the say, Ayum till Numidang, Adum Lulasi. I quit Mumanum, Aduganea. Kangna Jana Basila Patadang, Adum Hangasi. Natradinea, Matayam Sagadori. I saw Wadu Kalam Libani. Pare Imung the Jambiro, I get see Amutalon Jeruki. Hoi. Jawado Imung the Junkri, Mark Manning the Toglaga, to Minamora to the Pomteragli. Nasaibudi, Gamnangam the Vakanakri. Magiloina Bibuso, Matasa than among the Sinkri. Adubu Mahak, Masadi, Matasati Nasargli. Busana Kihelamaduki, Matanati, Mahagna Saribasi. Busangi Majanupido, Magi Majanupiga, Kangi, Mamana Bini Haina de Haiki. Aduga Karamna, Busangi Majanupiduna, Magi Majanupisigi, Paibo Libano Sini. Aduga Mana, Magi Majanupi Hiainunadi, Wapamasi Kanga Bajala. Nupi Majadu Masaksi, Hiainuga Mana de Bazal. Nadragana, Majana Kanga, Makui de Loli Bazal Haiba, Wahang Mayam Sina. Magi Makuksida, Ungduna Lyrically. Kang Mangam Driba, Jawado, Machada Fontarogli.
ꯍꯤꯌꯥꯏꯅꯨꯗꯣ ꯃꯄꯥꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯥꯞ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ ꯕꯕꯥ, ꯀꯩ ꯍꯥꯏꯒꯦ? ꯃꯆꯥꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯇꯥꯕꯗꯗꯤ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕꯁꯤꯡ ꯑꯁꯤ ꯈꯪꯕꯒꯤ ꯃꯃꯤ ꯎꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯂꯕꯗꯤ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯃꯈꯣꯏꯗ ꯋꯥꯍꯪ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯇꯧꯔꯛꯐꯝ ꯊꯣꯛꯏ꯫ ꯃꯗꯨ ꯇꯧꯔꯛꯇꯦ꯫ ꯍꯥꯟꯅ ꯂꯩꯔꯤꯕ ꯃꯔꯤꯗꯣ ꯀꯔꯤꯁꯨ ꯀꯥꯏꯗꯅ ꯂꯩꯔꯤ꯫ ꯃꯁꯤ ꯃꯌꯥꯝꯁꯦ ꯈꯜꯂꯨꯔꯒ ꯆꯥꯎꯕꯗꯣ ꯃꯆꯥꯗ ꯀꯥꯔꯨ ꯀꯥꯔꯟ ꯉꯥꯡꯂꯔꯣꯏ ꯈꯟꯗꯨꯅ ꯍꯥꯏꯔꯤ꯫ ꯏꯆꯥꯕꯨ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯣ? ꯋꯥꯕ꯭ꯔꯣ? ꯍꯤꯌꯥꯏꯅꯨꯅ ꯅꯣꯛꯂꯒ ꯈꯨꯝꯂꯩ꯫ ꯇꯧꯔꯤꯌꯦ ꯕꯕꯥ, ꯀꯩꯁꯨ ꯋꯥꯗꯦꯗ꯫ ꯋꯥꯒꯦ ꯇꯧꯔꯝꯂꯁꯨ ꯕꯕꯥꯅ ꯀꯣꯜ ꯇꯧꯔꯛꯑꯕꯅꯤꯅ ꯂꯣꯏꯅ ꯐꯔꯦ꯫ ꯑꯩꯒꯤ ꯏꯅꯔꯖꯤꯅꯤ ꯕꯕꯥꯗꯤ꯫ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯆꯥꯎꯕꯗ ꯅꯣꯛꯂꯛꯂꯦ꯫ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤ꯫ ꯐꯔꯦ ꯐꯔꯦ, ꯍꯣꯔꯦꯟ ꯍꯜꯂꯝꯗꯥꯏꯗ ꯕꯕꯥꯗ ꯄꯥꯎ ꯄꯤꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯕꯕꯥ, ꯑꯗꯣ ꯑꯩ ꯃꯤꯇꯤꯡ ꯑꯃ ꯂꯩ, ꯆꯪꯂꯨꯔꯒꯦꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯆꯪꯊꯣꯛꯎꯔꯣ꯫ ꯆꯥꯎꯕꯗ ꯀꯣꯜꯗꯤ ꯊꯝꯂꯛꯂꯦ꯫ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯑꯗꯨꯒꯨꯝꯕ ꯈꯪꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯗꯨꯕꯨ ꯕꯨꯁꯟꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂꯛꯏ꯫ ꯆꯥꯎꯕꯗ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯍꯨꯝ ꯁꯨꯝ ꯐꯪꯕꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛ ꯕꯤꯃꯣꯂꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯇꯨꯡꯗꯤ ꯑꯣꯟꯊꯣꯛꯇꯕꯤꯗ ꯀꯧꯔꯤ꯫ ꯃꯃꯥ, ꯑꯩ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇ ꯊꯛꯀꯦ꯫ ꯅꯪ ꯁꯪꯂꯗꯤ ꯑꯃꯨꯛꯇ ꯄꯨꯔꯛꯎ꯫ ꯈꯨꯝꯂꯛꯇꯦ ꯆꯥꯎꯕꯗꯣ꯫ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ꯫ ꯇꯥꯕ꯭ꯔꯥ ꯃꯃꯥ? ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯇꯕꯗꯨꯗꯗꯤ ꯆꯥꯎꯕꯗꯣ ꯇꯨꯈ꯭ꯌꯥꯎ ꯆꯨꯡꯈꯤꯗꯨꯅ ꯈꯪꯑꯣꯟ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯃꯥꯅ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯒ ꯕꯨꯁꯟꯗꯨꯅ ꯃꯥꯒꯤ ꯃꯊꯕꯥꯛꯇꯨꯗ ꯊꯥꯡꯅ ꯆꯣꯛ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯆꯥꯎꯕꯗꯣ ꯀꯔꯤꯃꯠꯇ ꯍꯦꯛ ꯅꯪꯍꯧꯗ꯭ꯔꯦ꯫ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯤꯟꯖꯤꯜꯂꯛꯏ꯫ 3-4ꯔꯛ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯆꯥꯎꯕꯗꯣ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯔꯦ꯫ ꯕꯨꯁꯟꯗꯣ ꯆꯥꯎꯕ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯕꯤꯃꯣꯂꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯏ꯫ ꯕꯤꯃꯣꯂꯥꯗꯣ ꯒꯦꯠ ꯂꯣꯟꯁꯤꯟꯕ ꯊꯣꯛꯈꯤꯕꯗꯨꯗ ꯕꯨꯁꯟꯅ ꯃꯤ ꯂꯩꯇꯕꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯥꯎꯔꯒ ꯊꯣꯛꯈꯤꯕꯗꯣ ꯂꯝꯕꯤꯗꯨꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯨꯕꯅꯤ꯫ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯕꯒꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯛꯄ ꯑꯣꯏꯕꯒ ꯃꯤ ꯑꯃꯠꯇ ꯂꯩꯇ ꯎꯗꯕꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯕꯨꯁꯟꯅ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯝꯕꯅꯤ꯫ ꯁꯦꯡꯅ ꯆꯥꯎꯕꯗꯒꯤ ꯕꯨꯁꯟꯅ ꯈꯔꯁꯨ ꯑꯉꯥꯡꯅꯤ꯫ ꯆꯥꯎꯕꯗꯤ ꯃꯇꯝ ꯀꯨꯏꯅ ꯃꯆꯥ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯕꯅꯤ꯫ ꯆꯍꯤ 95 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯌꯣꯛꯄꯅꯤ ꯃꯈꯣꯏꯅ ꯍꯤꯌꯥꯏꯅꯨ ꯌꯣꯛꯄꯁꯤ꯫ ꯑꯗꯨꯒ ꯕꯨꯁꯟꯗꯤ ꯆꯍꯤ 30ꯁꯨ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯆꯍꯤ ꯈꯔꯗꯨꯗ ꯃꯆꯥ ꯌꯥꯎꯕ ꯉꯝꯗꯕꯗꯒꯤ ꯑꯗꯨꯝ ꯂꯤꯛꯂꯥꯏꯁꯤ ꯌꯣꯛꯈꯤꯕꯅꯤ꯫ ꯗꯣꯛꯇꯔꯅ ꯂꯇꯥ ꯁꯅꯥꯁꯤ ꯑꯉꯥꯡ ꯄꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯕ ꯃꯇꯨꯡ ꯌꯥꯝ ꯊꯥꯖꯗꯅ ꯈꯪꯍꯧꯗꯅ ꯃꯆꯥꯅꯨꯄꯥꯗꯣ ꯌꯥꯎꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯄꯥꯡꯒꯜꯁꯤ ꯕꯨꯁꯟꯅ ꯈꯔ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯑꯍꯜ ꯑꯅꯤꯗꯨꯕꯨ ꯂꯥꯏꯅ ꯑꯃꯃꯝꯇ ꯂꯣꯏꯁꯤꯟꯈ꯭ꯔꯤꯕꯁꯤ꯫ ꯌꯨꯝꯗꯨꯅ ꯃꯔꯣꯜ ꯑꯃ ꯅꯥꯏꯇꯣꯝ ꯇꯥꯕ ꯌꯨꯝ ꯑꯣꯏꯕꯒ ꯃꯗꯨꯒꯤ ꯇꯟꯖꯥ ꯆꯞ ꯆꯥꯕꯗꯣ ꯕꯨꯁꯟꯅ ꯂꯧꯈꯤꯕꯅꯤ꯫ ꯕꯨꯁꯟꯅ ꯑꯅꯤ ꯑꯗꯨꯕꯨ ꯍꯥꯠꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯈꯤꯗꯨꯅ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯌꯨꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯇꯥ ꯁꯅꯥꯅ ꯍꯪꯂꯛꯏ꯫ ꯂꯣꯏꯁꯟꯕꯤꯔꯝꯂꯕ꯭ꯔꯥ? ꯕꯨꯁꯟꯅ ꯃꯉꯛ ꯅꯣꯝꯃꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯤ꯫ ꯏꯆꯥꯕꯨ ꯊꯦꯝꯕ ꯀꯟꯚꯤꯟꯁ ꯇꯧꯕ ꯅꯪ ꯉꯝꯂꯗ꯭ꯔꯥ? ꯂꯇꯥ ꯁꯅꯥꯗ ꯅꯣꯛꯂꯛꯏ꯫ ꯑꯅꯤꯃꯛꯁꯦ ꯋꯥꯈꯜ ꯂꯩꯅꯥ ꯐꯖꯅ ꯅꯥꯔꯕꯅꯤ꯫ ꯃꯆꯥ ꯑꯅꯤꯒꯤ ꯈꯨꯁꯤꯗꯨꯅ ꯑꯉꯥꯎꯕ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯄꯥꯟ ꯊꯣꯛꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯠꯇꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯅꯤ꯫ ꯋꯥꯈꯜꯗꯗꯤ ꯄꯨꯔꯥ ꯌꯥꯗ꯭ꯔꯕꯅꯤ꯫ ꯃꯅꯨꯡꯗ ꯁꯥꯊꯤꯕ ꯗꯤꯄ꯭ꯔꯦꯁꯟ ꯑꯃ ꯅꯥꯔꯕꯅꯤ꯫ ꯂꯇꯥ ꯁꯅꯥꯅ ꯈꯨꯝꯂꯛꯏ꯫ ꯃꯣꯏ ꯕꯕꯥꯒꯤ ꯊꯕꯛꯇꯨꯗ ꯂꯣꯏꯕ ꯉꯥꯏꯕꯅꯤ꯫ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯕꯗꯣ ꯏꯆꯥꯅꯨꯄꯤꯁꯦ ꯂꯥꯛꯂꯕꯗꯤ ꯆꯍꯤ ꯐꯥꯗꯅ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯑꯅꯤꯃꯛ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯒꯅꯤ ꯂꯩꯔꯒꯅꯤ꯫ ꯃꯄꯥ, ꯉꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯔꯥꯎꯏ꯫ ꯑꯩꯁꯨ ꯍꯔꯥꯎꯏ ꯃꯃꯥ꯫ ꯈꯨꯔꯧ ꯊꯥꯡꯂꯝꯕ ꯑꯅꯤꯃꯛꯇꯣ ꯑꯩꯅ ꯏꯈꯨꯠꯁꯤꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯃꯗꯤ ꯏꯆꯥꯒꯤ ꯃꯔꯛꯇ ꯈꯨꯔꯧ ꯊꯥꯡꯃꯤꯟꯅꯕ ꯃꯤ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯤꯡꯇꯝ ꯂꯩ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯗꯨ ꯍꯥꯏꯅꯔꯒ ꯅꯣꯛꯃꯤꯟꯅꯔꯛꯂꯦ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯍꯤꯌꯥꯏꯅꯨꯗꯣ ꯁꯨꯇꯤ ꯊꯥꯕ ꯃꯇꯝꯗꯨꯗ ꯃꯄꯥꯅ ꯍꯥꯏꯔꯛꯑꯝꯃꯨ ꯍꯥꯏꯕꯗꯨꯗꯒꯤ ꯐꯣꯟ ꯇꯧꯕꯅꯤ꯫ 2-3ꯂꯛ ꯇꯧꯏ, ꯁꯨꯛꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯃꯄꯥꯁꯦ ꯐꯣꯟ ꯊꯥꯗꯕꯅꯤ꯫ ꯉꯁꯤ ꯄꯥꯏꯔꯛꯇꯕꯁꯤꯗ ꯍꯤꯌꯥꯏꯅꯨꯗꯣ ꯈꯔ ꯈꯖꯤꯛꯇꯤ ꯉꯛꯆꯥꯅꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛ
ꯌꯨꯝ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯕꯤꯕꯥꯔꯤꯜꯁꯨ ꯃꯥꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯍꯥꯏꯔꯤ, ꯌꯨꯝ ꯌꯧꯅꯕ ꯅꯤꯡꯊꯤꯅ ꯆꯠꯂꯨ꯫ ꯉꯁꯥꯏꯒꯤꯗꯨꯒꯤ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯗꯧꯕ ꯂꯩ꯫ ꯌꯨꯝ ꯌꯧꯕꯒ ꯑꯩꯒꯤ ꯀꯣꯜ ꯄꯥꯏꯔꯛꯀꯗꯕꯅꯤ ꯍꯤꯌꯥꯏꯅꯨ꯫ ꯍꯤꯌꯥꯏꯅꯨꯗꯨ ꯈꯨꯝꯂꯝꯗ꯭ꯔꯦ, ꯍꯥꯏꯐꯦꯠ ꯇꯥꯔꯝꯂꯒ ꯃꯍꯥꯛ ꯑꯗꯨꯝ ꯊꯣꯛꯂꯛꯂꯤ꯫ ꯃꯥꯅ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯏꯟꯊꯣꯔꯛꯄꯗ ꯑꯁꯣꯝ ꯋꯥꯡꯃꯗ ꯃꯩꯔꯦꯜꯗꯣ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯒꯤ ꯒꯥꯔꯤꯗꯨꯗ ꯉꯥꯗꯨꯅ ꯂꯦꯞꯂꯒ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯤ꯫ ꯃꯅꯥꯛ ꯅꯛꯅ ꯊꯧꯅꯥꯁꯨ ꯂꯩꯔꯤ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯒꯥꯔꯤꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ, ꯆꯠꯂꯁꯤꯔꯥ? ꯑꯩꯅ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤꯗꯤ ꯍꯥꯏꯕꯅꯤ ꯗꯗꯥ꯫ ꯑꯩꯅ ꯂꯥꯛꯀꯅꯤ ꯍꯥꯏꯈ꯭ꯔꯗꯤ ꯂꯥꯛꯑꯗꯕꯅꯤ꯫ ꯃꯩꯔꯦꯜꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯗꯣ ꯉꯥꯡꯅ ꯉꯥꯡꯅ ꯍꯤꯌꯥꯏꯅꯨꯗꯒꯤ ꯒꯥꯔꯤꯗꯨ ꯂꯧꯔꯒ ꯁ꯭ꯇꯦꯟ ꯇꯧꯔꯒ ꯍꯤꯌꯥꯏꯅꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯒꯥꯔꯤꯗ ꯀꯥꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯧꯅꯥꯗ ꯍꯥꯏꯔꯛꯏ, ꯊꯧꯅꯥ, ꯅꯇꯩꯃꯒꯤ ꯒꯥꯔꯤꯁꯦ ꯅꯪ ꯄꯥꯏꯔꯛꯂꯣꯀꯣ꯫ ꯊꯧꯅꯥꯅ ꯅꯣꯛꯂꯒ ꯈꯨꯝꯂꯩ, ꯍꯣꯏ ꯁꯔ, ꯐꯅꯤ, ꯑꯩ ꯄꯥꯏꯖꯔꯛꯂꯒꯦ꯫ ꯊꯧꯅꯥꯅ ꯍꯤꯌꯥꯏꯅꯨꯒꯤ ꯒꯥꯔꯤꯗꯣ ꯄꯥꯏꯈ꯭ꯔꯦ꯫ ꯃꯩꯔꯦꯜꯒ ꯍꯤꯌꯥꯏꯅꯨꯒꯅ ꯄꯨꯟꯅ ꯒꯥꯔꯤ ꯑꯃꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯩꯔꯦꯜꯅ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯍꯥꯏꯔꯤ, ꯀꯩꯅꯣꯝ ꯆꯥꯈꯤꯁꯤꯔꯣ? ꯆꯥꯔꯣꯏꯁꯤꯗ ꯗꯗꯥ, ꯕꯕꯥꯗꯣ ꯀꯣꯜ ꯇꯧꯕꯅꯤ, ꯉꯁꯥꯏꯗꯩ ꯄꯥꯏꯔꯛꯇꯦ, ꯑꯩ ꯌꯨꯝꯗ ꯊꯨꯅ ꯌꯧꯅꯤꯡꯉꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯔꯤꯡ ꯑꯅꯤꯗ ꯑꯗꯨꯝ ꯄꯥꯏꯕꯅꯤꯗ ꯐꯣꯟꯗꯣ꯫ ꯑꯗꯨꯅꯤ, ꯃꯁꯥꯗꯒꯤ ꯐꯣꯟ ꯊꯥꯗꯕꯅꯤ꯫ ꯃꯁꯥꯅꯁꯨ ꯉꯁꯥꯏ ꯍꯜꯂꯛꯑꯝꯗꯥꯏꯗ ꯀꯣꯜ ꯇꯧꯔꯛꯑꯣ ꯍꯥꯏꯔꯤꯅꯤ꯫ ꯑꯗꯨꯒ ꯈꯪꯗꯦ, ꯌꯨꯝꯗ ꯌꯧꯅꯕ ꯆꯠꯂꯁꯤ ꯗꯗꯥ꯫ ꯃꯩꯔꯦꯜꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯒꯤ ꯃꯇꯧꯁꯦ ꯑꯗꯨꯝ ꯈꯪꯕꯅꯤ꯫ ꯐꯣꯟꯁꯦ ꯑꯗꯨꯝ ꯃꯅꯥꯛꯇ ꯊꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯑꯇꯣꯞꯄꯗꯤ ꯈꯜꯂꯨꯗꯦ꯫ ꯁꯨꯝ ꯀꯔꯤ ꯊꯕꯛ ꯑꯆꯤꯟꯕꯒ ꯂꯩꯔꯕꯖꯥꯠꯅꯣ ꯍꯥꯏꯅꯗꯪ ꯈꯜꯂꯛꯏ꯫ ꯑꯅꯤꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯔꯒ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯩꯔꯦꯜꯅ ꯈꯨꯠꯅ ꯁꯥꯏꯟ ꯇꯧꯔꯒ ꯊꯧꯅꯥꯕꯨ ꯍꯥꯟꯅ ꯊꯧꯖꯤꯟꯅꯕ ꯍꯥꯏꯔꯛꯂꯤ꯫ ꯌꯨꯝꯒꯤ ꯒꯦꯠꯇꯨꯁꯨ ꯀꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯊꯧꯅꯥꯅ ꯒꯥꯔꯤꯗꯣ ꯃꯄꯥꯟꯗ ꯈꯥꯝꯂꯒ ꯒꯦꯠꯇꯣ ꯈꯖꯤꯛ ꯍꯥꯏꯗꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯠꯀꯦꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯑꯒ ꯁꯨꯃꯥꯡꯗ ꯃꯤ ꯑꯃ ꯍꯤꯞꯄꯒꯤ ꯃꯑꯣꯡ ꯎꯈꯤꯕꯒꯨꯝ ꯇꯧꯏ ꯍꯥꯏꯗꯅ ꯈꯪꯌꯦꯡ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯕꯤꯃꯣꯂꯥꯅ ꯏꯅꯥꯏ ꯄꯨꯝꯇꯩ ꯇꯩꯔꯒ ꯁꯨꯃꯥꯡꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯧꯅꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝ ꯄꯥꯈꯠꯅ ꯃꯍꯤꯔꯦꯜꯗ ꯌꯦꯡꯂꯛꯏ꯫ ꯊꯧꯅꯥꯁꯤ ꯀꯨꯏꯅ ꯃꯍꯤꯔꯦꯜꯒ ꯂꯩꯃꯤꯟꯅꯔꯛꯑꯕꯅꯤ꯫ ꯊꯧꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯍꯤꯔꯦꯜ 90% ꯈꯪꯉꯤ ꯍꯥꯏꯕ ꯌꯥꯏ꯫ ꯊꯧꯅꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯃꯍꯤꯔꯦꯜꯗꯣ ꯒꯥꯔꯤꯗꯒꯤ ꯐꯠ ꯀꯨꯝꯊꯔꯛꯇꯨꯅ ꯆꯪꯁꯤꯜꯂꯒ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦ? ꯊꯧꯅꯥꯅ ꯃꯇꯤꯟꯗꯣ ꯑꯃꯨꯛꯇꯪ ꯀꯨꯠ ꯌꯣꯠꯁꯤꯜꯂꯒ, ꯁꯔ, ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ, ꯁꯤꯔꯕ ꯃꯥꯜꯂꯤ꯫ ꯍꯦꯛ ꯇꯥꯕꯗ ꯃꯍꯤꯔꯦꯜꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛ ꯒꯦꯠ ꯃꯅꯨꯡ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯃꯃꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯤꯔꯦꯜꯗꯣ ꯃꯆꯤꯟꯗꯒꯤ ꯈꯪꯀꯧ ꯀꯧꯈꯤ, ꯏꯃꯥ! ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯄꯥ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯒ ꯍꯤꯌꯥꯏꯅꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯏ, ꯗꯗꯥ, ꯀꯩꯗꯧꯔꯒꯦ? ꯍꯤꯌꯥꯏꯅꯨꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗꯒꯤ ꯃꯍꯤꯔꯦꯜꯗꯣ ꯑꯃꯨꯛ ꯍꯟꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯛꯏ꯫ ꯍꯤꯌꯥꯏꯅꯨꯅ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛꯀ ꯍꯪꯂꯛꯏ, ꯗꯗꯥ, ꯀꯩꯗꯧꯔꯒꯦ ꯃꯤ? ꯃꯍꯤꯔꯦꯜꯅ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ ꯍꯤꯌꯥꯏꯅꯨꯕꯨ ꯆꯤꯖꯤꯠ ꯀꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯧꯅꯥꯗ ꯃꯍꯤꯔꯦꯜꯅ ꯍꯥꯏꯔꯤ, ꯌꯨꯝꯗ ꯆꯪꯉꯨ, ꯕꯕꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣ, ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯑꯃꯠꯇ ꯆꯤꯊꯗꯅ ꯌꯦꯡꯂꯣ꯫ ꯊꯧꯅꯥꯁꯨ ꯍꯨꯃꯥꯡ ꯀꯥꯔꯤ꯫ ꯍꯣꯏ ꯁꯔ, ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯧ꯫ ꯐꯅꯤ ꯁꯔ꯫ ꯊꯧꯅꯥꯗꯣ ꯃꯥꯒꯤ ꯈꯨꯠꯂꯥꯏꯗꯨ ꯂꯧꯊꯣꯛꯑꯒ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯁꯨꯝ ꯆꯤꯡꯅꯔꯛꯂꯤ, ꯄꯥꯈꯠꯄꯁꯨ ꯄꯣꯛꯂꯛꯏ꯫ ꯗꯥ, ꯀꯩꯅꯣ ꯃꯤ? ꯀꯩꯅꯣ ꯍꯥꯏꯕ? ꯏꯃꯥ ꯕꯕꯥꯗꯤ ꯌꯨꯝꯗ ꯆꯪꯁꯤ ꯀꯩꯅꯣ? ꯃꯩꯔꯦꯜꯅ ꯍꯤꯌꯥꯏꯅꯨꯕꯨ ꯀꯣꯟꯁꯤꯜꯂꯒ ꯃꯈꯥ ꯇꯥꯔꯛꯏ, ꯉꯥꯛꯇ ꯉꯥꯏꯈꯣ, ꯗꯗꯥꯒꯤ ꯌꯥꯏ, ꯉꯥꯛꯇ ꯉꯥꯏꯈꯣ, ꯉꯥꯛꯇ ꯉꯥꯏꯈꯣ, ꯑꯗꯨꯒ ꯆꯪꯁꯤ꯫ ꯗꯗꯥ ꯀꯔꯤꯅꯣꯝꯇ ꯌꯦꯡꯈꯤꯒꯦ꯫ ꯀꯔꯤ ꯌꯦꯡꯗꯣꯏꯅꯣ? ꯆꯪꯂꯒ ꯌꯦꯡꯂꯁꯤ꯫ ꯉꯥꯏꯈꯣ, ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯗꯗꯥꯅ ꯍꯥꯏꯕꯤꯜꯂꯨ, ꯉꯥꯛꯇꯪ ꯑꯃꯨꯛꯇ ꯉꯥꯏꯁꯤ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯆꯤꯡꯅꯔꯁꯨ ꯆꯤꯡꯅꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛ ꯃꯩꯔꯦꯜꯅ ꯍꯥꯏꯕꯗꯨ ꯏꯜꯂꯛꯂꯤ꯫ ꯊꯧꯅꯥꯅ ꯏꯃꯨꯡꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯥꯎꯕꯗꯣ ꯀꯧꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯤ ꯂꯩꯕ꯭ꯔꯣ? ꯄꯥꯕꯨꯡ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯀꯥ ꯈꯨꯗꯤꯡꯒꯤꯃꯛ ꯃꯍꯥꯛ ꯆꯦꯛ ꯇꯧꯔꯛꯂꯤ꯫ ꯅꯣꯡꯃꯩꯗꯨꯁꯨ ꯆꯦꯛꯁꯤꯟꯅ ꯄꯥꯏꯔꯤ꯫ ꯃꯊꯪ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯆꯥꯛꯈꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯅꯤꯡ ꯊꯣꯡꯗꯣ ꯊꯣꯡ ꯍꯥꯡꯂꯝꯕꯗꯨ ꯎꯔꯤ꯫ ꯑꯗꯨꯒ ꯑꯗꯨꯋꯥꯏꯗꯨꯗ ꯏ ꯈꯔ ꯇꯥꯕꯗꯨꯁꯨ ꯎꯔꯤ꯫ ꯊꯧꯅꯥꯅ ꯊꯣꯡꯗꯣ ꯌꯥꯝ ꯊꯨꯅ ꯍꯥꯡꯂꯒ ꯌꯦꯡꯂꯨꯕꯗ ꯑꯍꯜ ꯏꯕꯨꯡꯉꯣ ꯆꯥꯎꯕꯗꯣ ꯂꯩꯃꯥꯏꯗꯨꯗ ꯏꯅ ꯄꯨꯝꯇꯩ ꯇꯩꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯤ꯫ ꯊꯧꯅꯥꯗꯣ ꯃꯁꯥꯗꯣ ꯈꯪꯍꯟꯍꯟꯗꯣꯛꯏ꯫ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯈ꯭ꯔꯦ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯍꯥꯛ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯃꯈꯣꯏꯒꯤ ꯇꯤꯝꯗꯨ ꯀꯧꯈ꯭ꯔꯦ꯫ ꯁꯣꯝ ꯁꯥꯏꯠꯀꯤ ꯄꯨꯂꯤꯁꯇꯁꯨ ꯄꯥꯎ ꯄꯤꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯒ ꯃꯩꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯤ꯫
ꯃꯩꯔꯦꯜ ꯍꯪꯂꯛꯏ꯫ ꯀꯃꯥꯏ ꯇꯧꯔꯦ? ꯄꯥꯕꯨꯡꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯆꯥꯛꯈꯨꯝꯒꯤ ꯃꯅꯤꯡꯒꯤꯗꯨꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯁꯥꯔ꯫ ꯑꯩꯅ ꯇꯤꯝ ꯀꯧꯈ꯭ꯔꯦ, ꯁꯣꯝꯒꯤꯗꯁꯨ ꯄꯥꯎ ꯄꯤꯌꯨ ꯍꯥꯏꯈ꯭ꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯤꯌꯥꯏꯅꯨꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯩꯔꯦꯜꯒꯤ ꯃꯊꯥꯗ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯃꯩꯔꯦꯜꯕꯨ ꯈꯪꯏꯟ ꯏꯟꯊꯣꯛꯑꯝꯃꯒ ꯃꯍꯥꯛ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯒꯦꯠ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯃꯥꯒꯤ ꯍꯛꯆꯥꯡꯗ ꯎꯔꯛꯂꯦ꯫ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯍꯤꯌꯥꯏꯅꯨꯗꯨ ꯃꯇꯨ ꯃꯃꯥ ꯂꯣꯏ ꯆꯨꯝꯈꯤꯗꯨꯅ ꯏꯃꯥ! ꯃꯥ! ꯃꯍꯥꯛ ꯆꯪꯁꯤꯟꯕ ꯉꯝꯕꯗꯤ ꯂꯥꯏꯔꯗꯅ ꯂꯦꯞꯂꯤꯕ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯈꯨꯠ ꯑꯅꯤꯗꯣ ꯃꯀꯣꯛꯇ ꯄꯥꯏꯗꯨꯅ ꯐꯝꯊꯈ꯭ꯔꯦ꯫ ꯃꯩꯔꯦꯜꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯤꯌꯥꯏꯅꯨꯕꯨ ꯀꯣꯡꯈꯠꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯑꯉꯥꯎꯕꯤꯗꯧꯅ ꯀꯞꯂꯛꯂꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯄꯤꯛꯀ ꯃꯥꯒꯤ ꯅꯨꯄꯥꯒꯁꯨ ꯆꯠꯊꯣꯛꯂꯨꯕꯒꯤ ꯍꯜꯂꯛꯄꯅꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯂꯥꯎꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯕꯤꯃꯣꯂꯥꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯈꯣꯏꯁꯨ ꯎꯔꯦ꯫ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯕꯨꯅ ꯃꯩꯔꯦꯜꯅ ꯀꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯑꯄꯤꯛꯇꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯋꯥ ꯂꯥꯎꯅ ꯇꯥꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯄꯤꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯄꯨꯔꯥ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯕꯅꯤ꯫ ꯍꯪꯂꯛꯏ꯫ ꯇꯥꯆꯧꯗꯤ? ꯃꯩꯔꯦꯜ ꯑꯣꯏꯅ ꯈꯨꯝꯂꯩ꯫ ꯆꯞ ꯃꯥꯟꯅꯕ ꯐꯤꯕꯝꯗ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ ꯀꯀꯥ꯫ ꯏꯁ! ꯀꯔꯤ ꯃꯇꯧꯅꯣ? ꯑꯩꯒꯤ ꯇꯥꯆꯧꯒꯤ ꯏꯇꯩꯃꯒꯗꯤ ꯌꯥꯝ ꯆꯝꯖꯕꯅꯤ꯫ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ? ꯄꯨꯂꯤꯁꯁꯤꯡꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯩꯔꯦꯜꯅ ꯍꯤꯌꯥꯏꯅꯨꯕꯨ ꯑꯄꯤꯛꯇ ꯁꯤꯟꯅꯔꯛꯂꯦ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯇꯁꯦꯡꯅ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯃꯥꯁꯨ ꯌꯦꯡꯅꯤꯡꯗꯦ, ꯃꯄꯥꯁꯨ ꯌꯦꯡꯅꯤꯡꯗꯦ, ꯀꯅꯥꯃꯠꯇ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯃꯤꯠ ꯄꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯈꯨꯠ ꯑꯅꯤꯅ ꯃꯅꯥ ꯑꯅꯤꯗꯨ ꯃꯦꯟꯁꯤꯜꯂꯒ ꯀꯟꯅ ꯀꯟꯅ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯀꯣꯛꯇꯣ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯤꯗꯧꯅ ꯃꯃꯥ ꯃꯄꯥꯒꯤ ꯍꯛꯆꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯞꯄ ꯐꯥꯎ ꯃꯍꯥꯛ ꯉꯝꯈꯤꯗꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯉꯣꯟꯗ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ꯫